Chief Minister Ming Sijinnaduna Thabak Happagi Sel Louwe haina social media ama oriba Facebook ta viral oriba video footage aduda chenabani HYBA MEEYOI AHUM NGARANG Singjamei police na wahung pahung chathanaba Phagatkhre faraba MEEYOI sing adudi kakwa sorok haibam lekaidagi sorok haibam lukhoi Elias Premjit chahi yankai apopa lekidraba S Syam Kishore Sangai Pro mamang lekaidagi Naurem Ombi Manglembi Devi chahi yankai manga mapureba Naurem Pradeep amadi Imphal East ki Brahmapur aribam lekaidagi Salam Kingshan chahi nifutaru apopa lekidraba Salam Ningthoremba kawi haina Imphal West District Police ki SP KSA Sivakantana Phagatkhre ngasi Imphal West District Police ki SP conference hall da pangthokiba pawgi mifam amada SP KSA Sivakantana makha tarduna faraba MEEYOI AHUM aduda wahum pahum chatharaba matungda chahi asigi haukiba August 12 da sorok haibam lukhoi hariba MEEYOI asi Salam Kingshan amadi Manglembi ga wari sananaba Brahmapur aribam lekai da leiba Salam Kingshan ge yumda laki yum aduda makoi masal sel tonabagi matangda wari watai awai akhung kya su tonglakiba lekhi makoi masal wari sanaba matamda Manglembi na mari lainabasu nataba famnaiba singamadi Chief Minister Ming Panduna Sel Louwe haina asawa fongdoki madugi matangda Manglembi masamakna sawbadagi Chief Minister Ming Pankibani haina mahak masamakna fongdoraki amaromda Manglembi gi imung manungi MEEYOI amata lengaki thabak apply tokiba leite Premjit na Manglembi dagi sel launa kibasu leite viral chatkiba video aduda Palliba sorok haibam lukhoi gi mayamba sorok haibam Ramesh hariba MEEYOI asi lenga ki thabak tawde amadi Chief Minister ga karigumba hiram amatada mari lainade haibasu khangba ngamle haiki loinana social media da viral chatnaba isagi like amadi views yamnabani haiduna asigumba yumfam yaudaba thawong sing asi thagat pikatu amadi matik chaba khudam changdam leirabadi manak nakpa police station da complaint topiyo haina SP na makha taki Sau với mấy anh đi chuối hai cái này anh là anh ngập tiêu ấy mà tung mà nào cho số món này chung vậy nhau chứ Praman later ba hai batari ne punghai da haijin ba any kenom gi punghai da haijin ba aduga haiba mak ke pochi chu tha hu mamang na nam gi ba video ma haujikta matam sita yamna kaino tawroga thadorok pasi masing masi praja singda tawbiganu aran ba thabakti tawbiganu haina koi warning pijari duga praja ki side degi achum motik chaba praman leiragadi anakpa any anakpa police station ne chapiduna CC lay have to phajana proof yaroga evidence yaroga phajana complaint to view adu makhata action chu adu bisingdu khoi lakpada police na dum lokha chagni adu praman yawda ba baseless oiba poaching ta khoi amna social media da kai da amna like yamna phangna ba viewer yamna phangna ba thagat pi ki thabak sing to bi kan waina khoi police side ki appeal to